अखोई टेंडर तौरगा PPP मॉडल द पिथोकेनने Maraksida Sendra Chingkhongda leiba Sendra Waterfront Resort ase PPP model da chalaihannaba State Cabinet meepham da puthoktuna khanaragani haina Chief Minister N Biren phongdokkhre wafam ase Manipur lenga ki Department of Information Technology na sinduna 5G ki matang da chingmairong da leiba Hotel Classic Grande da pangtokpa nomagi oiba capacity building program hodopagi thoramda Chief Minister N Biren phongdokhibane Paumi Singnawa hangba wahang amagi paukum piraduna Chief Minister N Biren hai resort ase tungkoina Ningthina thamba ngamnaba PPP model da chalaiba yanaba khanaba leire masigidamak tender taunaba honare hiramasigi matang da State Cabinet su puthoktuna khanagani haina Chief Minister N Biren makhata ke hantak mag nangadaba mande adubu masi akoi tender tauruga PPP model da pithokenane private partnership ka tauruga taudraga diba akoi survive to wagani aduna mathangi cabinet da puthorga madu pithokna baina honari akoi